Imphal East ki manung chanba Andrew AC gi NPP gi mirep oiriba Laurembam Sanjoy Masayawna miyoi kaya laktuna ngarang ahing nongyayda yairipok yambemda attack chathabada nupi yawna miyoi kaya sokre Yum tara rom thugai kre gari kaya mangta khankhre miyoi kaya ama aruba phibamda hospital da laikanari Nupi angang sing tumlingai da nongmai kapsilaktuna attack chathakre sana lupa kaya lut tawkre Yambem gi miyam na lengak na chap chaba action laukhat na ba dabi tawkre NPP gi mirep Laurembam Sanjoy asi Andrew AC gi BJP mirep Tihai Shyam Kumar gi akanba rival ni Mamangdadi aigi nupaje furamabani candidate masalaga changaga iwaje furami bane bu yumda tummaga leiba nupaje mi khanarena saibawtang thokpada thina furamabani mamangda hanjan mafamdi da awaba dum pire khoije Sangkumari wakaroina suguma thabak chamana tawbiyunona mai tong ni je thai ti in de changaga lang ki matung da khoi chang ka da loina thugaya khai da masal chu lei ta bai chang pa ka chi chu chen da gi kris da ge loi ku da na khoi ka u wa chu loi ku da na chan pa ya ni chu ko na thugaya khai da loi da me mas mai tau da ma na bi ka nu to ban bi ka nu ha na ma le na ba da hai je ji ne ka chu khang je ji ne Imusida pugo saiba naurina kapa angang nupi sokwa gari nongai thugaiba kolik thugaiba kunungbu thugaiba tawbase ai tawhaninge sigum posi amhana thokta pami amhana chu tawdaba pami karole kai nusinana hingminaba apapata khanaraga laibana pami Jadi aigi gari yumda laiba posai loina thugai bire adagi isa isu jumuka yumda laiba phamandre ahing nongalaga change moigi ayamgi sai dagi moi nongmai yu yaure Hang ten suna mo pore aduga thugai birame ge chu loi thugai rame adu sigumba leibak masa ta da ba thabak se tawhaningde matung da ju thon biganu